आकाशवाणी इम्फाल Ngangom Kiran pau pajari ahan badamar wei pau Bishnupur जिला के साइटोन nganu konda ngaseyuk anganbada bomb attack torpada nupi ama yauna mi ani shoklei Manipur के oil pump sing yoliba petrol amasung diesel da yaufam thokpa magun sing sapsana yaubra haibadu yangshin ba haukrei Holistic progress card amadi standardization of question paper template ki matang da numit mangani chathagada workshop ngasidagi Imphal da haukrei Bangai chunpau khongsang section da passenger rail gari chen ba hongna bagi inspection ngasi chathaba haukrei amasung Pradhan Mantri Narendra Modi na hairi Bharat ki savitya amasung kala sanskriti khanghan bada Somnath Mandir na chawrba thaudang lauri Bishnupur जिला के साइटोन nganu konda ngaseyuk anganbada bomb attack torpada nupi ama yauna mi ani shokle yum amana khara amanga ta thokle thaudo adu ngaseyuk pung manga makhai adwaida mi leinadaba yum amada phumlamba bomb ani mathang pokhairakpadagi thokibani tungda khoishaunarba miyamna maphamduda sangsilakpada amukasu bomb ani kapsilakpadagi mi ani shokhi Asok Pasingadu, Bishnupur District Hospital Pukalaklaba Matungda, Imphal Hospital Amada, referred to Krehari. Aikogi Bishnupur Paumin High Bom Pokai Kibayum Adugi Akoibada Tibo Magitabuchatabada, IED Ama Fangle. Makatana Police Amasung, Central Force in Tibo Magitabuchatari. Lamdam Adugi Miam Namapumadugi MLA SP Amasung, ADM the Wakat Padagi, Miamgi Shapanaba, Security Akanaba Torang Local Agani Haina, Tazaba P. Krehari. Bishnupur जिला के साइटोन nganu konanga seyu angan bada bomb attack torokpada nupi ama yauna mi ani shokiba thawdog adubu BJP Manipur Pradesh na kanna yaning daba phongdorakli dol gi general secretary na thokpa cherol amada hai thawdog adu da chenaba mara leba miyosing athubada phaduna ain gi matung ina serak pigedabane masung makhata na asiguma thawdog am ana thondanaba mari lenaba authority na honagadabane All Manipur United Clubs organized namu kona su bom pokai henduna su apanamadi amangata thon kibagi thawdok adubu yaning daba phongdorakli lup asina thadorak pasirol amana hai thawdok asida chenari ba miyoi sing natraga terrorist lup singi mathakta matik chaba thabak lokhat kadabani asiguma thawdok sing matungda mohanna thondanaba ngaksel gi thabak hena kankhat hanabasu lup asina taksili thawdok adubu Manipur longmi lup Bishnupur district nasu yamna kanna yaning daba phongdorakli Consumer Affairs Food and Public Distribution Cap and PD की Director Karam Bono na hairi Manipur की oil pump sing da yoliba petrol amasung diesel da yaupom thokpa magun sing sapsana yaubra haibadu yangshin ba hore ngasidagi haukiba yangshin bagi thabak adu hawdok laduna Sri Bono na hai yangshin bagi thabak asi Cap and PD की OSD POL haubam bobina lusingba Cap and PD Weights and Measures Department Manipur Indian Oil Corporation Limited IOCL Bharat Petroleum Corporation Limited BPCL Hindustan Petroleum Corporation Limited SPCL amasung Nayara Energy Limited ki mihutsing yauba kangbu amana ngasidagi oil pump sing satuna yangshin ba hore ngasi ahubu numita Imphal East ki luang sangam dalaiba MS Kanglaipak Service Station de satuna sangyang tongna bagidamak oil pump adudagi petrol amasung diesel ge sample sing lokhalle mahang hai asumna lokholiba sample sing asi test tawu matamda masagi laifam thokpa magun sing suna leiramdaba thengnarabadi oil pump sing adu thingjin ba yauna ain ge ba matik chaba thabak sing lokhatkani miyamda asengba phaba magun sapsana suna yauba petrol amadi diesel phanghanaba sarkarna lokholiba thabak asida mari leinaba sing amasung miyamna mating pangbinaba appeal tawraduna director Karam Bono na hai Weights and Measures Department ki officials sing Tedasida operate tawriba oil companies sing maruina Indian Oil, Bharat Petroleum, Hindustan Petroleum, Nayara Energy sina chingba mayamasigi representative sing su noina yaure koina tawjariba si petrol aduga diesel magi purity density aduga quantity suna phangbra sina chingba sini check tawjariba si pam khudingmak check tawba ngamjadraga su across all districts types of companies retail outlets sing asi koi suna cover tawba ngamnaba koi randomly select tawroga timsina surprise checking ni inspection ni tawjadoriba se Patriotic Writers Forum Manipur gi miyoi kunithoina saba mihut kangbu ama Andaman and Nicobar gi rima ngasi Imphal thadokre mihut kangbu asina mafam aduda Manipur gi loi thakiba athauba ipaipu sing maramda thijallugani hairi pawgi marakta naten break ama
Caesar Winter ENT Camp 2026 Anoba Chahina Lakpaga Iroinana Caesar Hospitals ki Center of Excellence ama oiriba Department of ENT na hauzik phaupuda mioi lak amaga lishing taruk hena laing jakraba amadi lamdam asigi maphum kayada outreach camp changwa hena pangthokhibaga loinana lakadoriba 2026 ki chahi haurakpa asigi January tarik 5 dagi tara phauba free ENT consultation camp pangthok chagadori adomna nakong naton amadi khanauga mari leinaba nungaitaba leibiragadi Caesar Hospitals Langol amadi Pizariba number asida pau phawiro tabiriba pawasi Akashwani Imphal dagini. Council of Higher Secondary Education Manipur amadi Parak New Delhi na punna khusumnaduna NEP lisingani kungi makhada holistic progress card amadi standardization of question paper template ki matangda numit mangani chathagada workshop ama ngasidagi Imphal gi chingmairong da leiba classic grande da hokre. Thormodagi matangda fongdolatuna Council of Higher Secondary Education Manipur ki chairman Takhelamam Ojit na hai workshop asi NEP lisingani kungi guidelines singi matung inna leibak asigi manung da leiriba board amadi council gi makhada leba school singda holistic progress card tangai fadana sanhanabagi matangda khananenaba oina pangthokpani. Holistic progress card asina class 1 dagi 12 fawgi manungda leba mahiroi singi academic amasung extracurricular activities singi report iduna thamgani mahakna hai. Angang amana ming hek chanbadagi class 1 dagi class 12 phawse sidisida angang sigi data sin loina yaudulba holistic progress card aise holistic progress cards na tawrisi hanadi akona mid term natraga end of the year akona parikha tawrambani adubu hojik india government gi paraki NCERT gi anuba NEP 2020 si matung inadi marks yaugani marks si grading obi mark obi yaugani adugu loina angang gi sana khonobagi co curricular extra curricular activities adugu magi skill adugu magi activities loina bagsi ngasagi holistic progress card si da yaurakaduri Haudopagi Thormaruda Parak Chief Executive Officer Masung Head Professor Indrani Bhaduri, Council of Higher Secondary Education Manipur ki Secretary KS Ashish Kumar Yauna Maruiba Miyoi Kaya Saruk Yaki. Kendra Sarkar ki Civil Aviation Mantraloy ki Commission of Railway Safety North East Frontier Circle na ngasidagi jiribam tupul Imphal New Line Project ki Bangai Chunpau Khongsang section da railgari chen bahawna bagi inspection chathaba hawkre. Pochai puba masungmi puba passenger gari chen bagi inspection asi thasig taret phawu chathagani. Inspection asi Sumit Singhal CRS NF Circle Kolkata gi makhada chathakibani. AICC na lab ki matung inna MG Narega Bachau Sangram Thabak Ton Thognaba MPCC ki President K Megachandra Miyoi Kuntaruk na Saba State Level Coordination Committee ma Samkre Committee si ki Chairman na AICC ki Manipur Incharge Saptagiri Shankar Ulkana Oire Member singi manungda MPCC ki President K Megachandra CLP Leader O Ibobi CWC Member Gaikhang Mamadi Lok Sabha ki MP ani Alfred Kangam Athar amasung Dr. Angomsa Bimol Akoijimna Singba Yauri. Manipur ki lairiba apunba homeguard masingi manungda subnagi chatruk homputara khak Kendra Sarkar na sakhangambana personal singi TA amasung DA mapung phana phangba ngamdre. Hiramasagi matangda Kendra Sarkar ki Griha Mantraloy na Rajasthan lairiba apunba homeguard listing ani asi sakhangbagi ayaba pibinaba madi security related expenditure gi makhada Kendra na pitharakliba senpam hengat pinaba Manipur Homeguard Employees Welfare Association na Mantraloy da ayiba serolama thakre. Homeguard sing na thengnariba awaba sing asi khanghananaba Mantraloy gi makok thongba official sing Delhi de chatuna unanaba thorang tawri haina association gi president Y Mangina fongdorakli. Lions Club Yaripok ngasi hangdokre District 322D gi District Governor Lion Lalit Kumar Kothari na Lions Club Yaripok adu hangdokki. Rajasida ngak senbagi thabak hena kankat hanaba masung kang masal gi marakta nungsinaba hengat hanaba Assam Rifles na lepalaitana thabak sing paikatli. Headquarter IGR South ki PRO na thokpa cherolama da hai ngasi su Sekmajin Khunau gi ward member Khulgilu Singba masung maruiba mihoi kya ga unadun wari shanaki. Amaromda Assam Rifles na paikat Pacific Action Program gi makhada ngasi Chandel Jila gi Molsam Belesta Solar Light ni fan kinkre Thormuru da Khulgilu Singba singamadi Assam Rifles ki makok thongba official kaya saruk yaki. Akashwani Imphal gi pau tabiri. Pradhan Mantri Narendra Modi na hairi
सोमनाथ मंदिरना चही लिसिंग कयादगी लरकलिबा असिना भारत की सभ्यतागी लेमजनफम ओइरब सक्तम अदु मालेमगी मियामदा उटली खेनब वाखलोनसिंग अमदी हन्न हन्न सिंगनरखिबा कया मायोंग यादुना सोमनाथ मंदिर नंगसी फाव लेरकली मंदिर असि लेबाग असिगी मियामगी सौक्तुक सनिंगाई ओइबता नतना तरु तरुब पुनिंग वाखलगी हरुकफमसु ओइरी मांगना हाई सोमनाथ की वारी असी इसम सम मंदिर अमगी वारी खक्त नते मसिना भारत इमागी मपारी ममोंग कयागी मरेबाक नुंगसिबा मसुंग कला संस्कृति बु योखटपगी वारी सिंग पुदुना लाकली केंद्र की ट्राइबल अफेयर्स मंत्रालय मसुंग ऑयल एंड नेचुरल गैस कॉर्पोरेशन न्यू दिल्ली की मरकता ngasi MOU अमा सही तौनखरे कॉर्पोरेट सोशल रेस्पॉन्सिबिलिटी की मखादा ऑयल एंड नेचुरल गैस कॉर्पोरेशन ना एकलबिया मॉडल रेसिडेंशियल स्कूल सिंगी इंफ्रास्ट्रक्चर संगुटप मसुंग कैपेसिटी बिल्डिंग द सरुक यानबगिदमक यानचियासी सही तौनखिबनी थोरमदु सरुक यारदुना ट्राइबल अफेयर्स के सेक्रेटरी रंजना चोपड़ा ना हाई ngasi सही तौनखिब यानचियारुदा ONGC ना ट्राइबल महिरोई सिंगदा मगुल लेब शिक्षा फंगनबगी पांडमदा लुपा कोटी कुनिपान थादनबु वाफम याउरी मपान थोरम मंत्री डॉक्टर एस जयशंकर ngasi फ्रांस थुंखरे पेरिस महकना इंडिया फ्रांस टेक्सटाइल एक्सपोजिशन येंकी खोंगचत असिदा डॉक्टर जयशंकर ना फ्रांस की मकोक थंगबुल सिंग सिंगसु उनगनी उनबदुदा लेबाकनी की मरकत लेनरकलिबा मरी हेना फगनहनबा मसुंग मालेमगी ओइबु वाफम कयागी मतंगदसु खनगनी डॉक्टर जयशंकर ना फ्रेंच एम्बेसडर कॉन्फ्रेंस की 38 एडिशन वांगांगनी डॉक्टर जयशंकर की अनिशुब खोंगचत ओइना महकना लक्समबर्ग सटकनी महान लेबा अदगी प्रधानमंत्री मसुंग मपान थोर मंत्री याउना लुसिंगब कयाग उनदुना वारी शानरकनी केंद्र के लौसिंग मंत्री शिवराज सिंह चौहान हारी विकसित भारत गारंटी फॉर रोजगार एंड आजीविका मिशन ग्रामीण विकसित भारत जीरामजी एकसी हानगी MG नरेगा स्कीमबु हेन मनुंग अपन फाउना उहन मंगमननबा पुरकपनी ngasi Tamil की इरोट तलोमिसिना वांगांगमदा मंत्रीना वाफमसी फोंगदोखिबनी हौजिक सानबगी पाउ मंगसाताबम प्रेमानंद दगी Mangasuba MNCA Super Play Trophy lisingani kunmunga kuntaruki ngasi sanakyo match singda Blue Hawk Cry lamlong amadi Rule Maitram Mai Pakre Imphal West Jilla gi lamsangda laiba khudaiban lampak sanakhiba league match samada Blue Hawk Cry lamlongna UCC Kangchup Road pu wicket tareta thoiki Model Higher Secondary and Oriental College ground sanakhiba atopa league match amadana Rule Maitram na TCMDC Thongju Part 2 Pechu lampak pu run mapanda thoiki Trophy asigi point table da hausi fawbagi oina Group A da PTCC Pasoi Part 3 na point taruk phangduna amadi Group B gi oina MPSC Manipur Central Jail na point nipan phangduna ahanmum from the lady Mamang Sahigi November da Telangana da pangthokhiba kumathoi shuba National Master Aquatic Championship lisingani kunmunga da medal phanglak sing taramna okre kakching morang them laikai sengmai ning thau pareng da ngasi pangthokhiba thoram aduda championship asuda tongan ba kanglupta medal phanglak khraba veteran sanoi singda achamba khudol piduna puning thawatki loinana championship aduda Manipur team na sanagi medal kun lupagi mapan amasung senjingi nipan punna medal kunthatre lauki Haurebi Northern Star Club amadi Haurebi apunba FC na punna sinduna Imphal West ki Haurebi da chathariba taruk suba Chandranadi Trophy lisingani kuntaruki ngasi sanakhiba ahanba match da Langthawal FC na Sana FC Thawalbu Panjil ani sinoda thoikre ngasi sanakhiba ani suba match da Milanjoy FC Pungdongbam na Khurai FC bu Panjil mari ahum da thoiki heng sanakda matching raiji asigi oiriba film gi yenglaga yaithokre ani suba Khelo India Beach Games ngasidagi diugi Gogla Beach da hokre games asida sanroi lisingani henbana tongan da masana nipan da athoi ehen tanagani tha asigi tarafa wacha thagadaba games asida asi Dadra and Nagar Haveli amasung Daman and Diu Union Territory na sinduna pangthokpani Kiran अरोइबदा मरुयो पाउ अमहन्ना बिष्णुपुर जिला के साइटोन गानु कोन ngase anganbada bomb attack torkpada nupi ama yaungna mi ani shokle Manipur की oil pump sing the yoliba petroleum sung diesel da yaupam tokpa magun sing sapsana yaw braibudu yangshin bahukre holistic progress card amadi standardization of question paper template ki matang da numit mangani chathagada workshop ngasidagi Imphal da hokre Bangachun pau khongsang section da passenger rail gari chain bahongna bag inspection ngasi chatha bahukre
अमसुंग प्रधानमंत्री नरेंद्र मोदी ने हाइरी भारत की साहित्य अमसुंग कला संस्कृति खंगनबदा सोमनाथ मंदिर न चाउर बथौदांग लौरी पाउ लोइजरे।